ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯔꯕ ꯍꯦꯝꯕꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯕꯤꯆꯥꯔꯄꯇꯤ ꯑꯣꯏꯈꯤꯕ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯈꯥꯁꯤꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯗ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛꯇꯨꯒꯤ ꯅꯤꯡꯊꯧꯒꯤ ꯃꯤꯡꯅ ꯆꯤꯡꯂꯦꯟ ꯁꯅꯥ ꯀꯧꯏ꯫ ꯃꯍꯥꯛ ꯌꯥꯝꯅ ꯄꯪꯕ ꯂꯧꯁꯤꯡ ꯋꯥꯠꯄꯅꯤ, ꯑꯗꯨꯒ ꯃꯁꯛ ꯃꯇꯧꯁꯨ ꯐꯖꯩ꯫ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯃꯥꯒꯤ ꯃꯁꯛ ꯑꯗꯨ ꯃꯤꯡꯁꯦꯜꯗ ꯌꯦꯡꯗꯨꯅꯇ ꯂꯩ꯫ ꯀꯔꯝꯅ ꯂꯩꯕꯥꯛ ꯉꯥꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯕꯅ ꯃꯥꯒꯤ ꯂꯩꯕꯥꯛꯁꯤ ꯃꯤꯍꯥꯠ ꯃꯤꯄꯨꯡ ꯍꯨꯔꯥꯟꯕ ꯀꯌꯥꯅ ꯊꯜꯂꯝꯃꯤ꯫ ꯂꯥꯏꯔꯕ ꯃꯤꯆꯝ ꯀꯌꯥꯒꯤ ꯄꯨꯟꯁꯤꯗ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯇꯕꯅ ꯂꯥꯏꯔꯕ ꯀꯌꯥ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯒꯤ ꯈꯨꯠꯇ ꯋꯥꯅ ꯅꯤꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯂꯥꯏꯔꯕ ꯅꯨꯄꯤ ꯑꯃꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯈꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯤꯡꯅ ꯍꯦꯝꯕ ꯀꯧꯏ꯫ ꯍꯦꯝꯕ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯧꯁꯤꯡ ꯁꯤꯡꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯈꯤ꯫ ꯃꯃꯥ ꯃꯄꯥꯅ ꯃꯥꯕꯨ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯂꯩꯕꯥꯛꯇꯨꯗ ꯃꯤꯊꯣꯏ ꯃꯤꯍꯦꯟ ꯑꯣꯏꯅꯕ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯗꯨꯅ ꯍꯦꯝꯕ ꯌꯥꯝꯅ ꯁꯤꯡꯕ ꯄꯥꯈꯪ ꯑꯣꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯄꯣꯛꯄ ꯃꯔꯝꯅ ꯀꯅꯥꯅꯁꯨ ꯃꯥꯕꯨ ꯃꯁꯤꯡ ꯊꯥꯔꯝꯗꯦ꯫ ꯃꯥꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯐꯠꯇꯕ ꯃꯌꯥꯝꯗꯨ ꯎꯔꯝꯃꯤ꯫ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯅ ꯂꯥꯏꯔꯕ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯍꯨꯃꯥꯡꯃꯜ ꯆꯥꯊꯣꯛꯄ ꯊꯛꯇꯣꯛꯄ, ꯑꯗꯨꯒ ꯅꯨꯡꯉꯥꯏꯊꯣꯛꯄ, ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯅ ꯍꯦꯝꯕꯒꯤ ꯋꯥꯈꯜꯗ ꯑꯅꯧꯕ ꯏꯍꯨꯜ ꯑꯃ ꯄꯤꯈꯤ꯫ ꯂꯩꯕꯥꯛꯀꯤ ꯃꯍꯥꯔꯥꯖ ꯆꯤꯡꯂꯦꯟ ꯁꯅꯥꯁꯤ ꯌꯥꯝꯅ ꯍꯩꯇꯕ, ꯂꯧꯁꯤꯡ ꯋꯥꯠꯄ, ꯂꯩꯕꯥꯛ ꯉꯥꯛꯄ ꯍꯩꯇꯕ ꯅꯤꯡꯊꯧꯅꯤ ꯍꯥꯏꯕꯁꯤ ꯌꯥꯝ ꯃꯨꯟꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯃꯥꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯒꯦ ꯍꯥꯏꯗꯨꯅ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯕꯁꯤꯡꯅ ꯀꯣꯅꯨꯡꯗ ꯆꯪꯕ ꯑꯊꯤꯡꯕ ꯊꯝꯈꯤ꯫ ꯃꯍꯥꯔꯥꯖ ꯆꯤꯡꯂꯦꯟ ꯁꯅꯥꯗꯤ ꯃꯥꯒꯤ ꯀꯣꯅꯨꯡ ꯃꯄꯥꯟꯗ ꯊꯣꯛꯂꯤꯕ ꯑꯁꯤ ꯈꯪꯕ ꯅꯠꯇꯦ꯫ ꯐꯤꯖꯦꯠ ꯆꯛꯆꯥꯗ ꯈꯛꯇ ꯉꯥꯎꯖꯕ ꯅꯤꯡꯊꯧ ꯑꯣꯏꯕꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯒ ꯐꯤ ꯃꯅꯝ ꯅꯨꯡꯁꯤꯕ ꯂꯤꯛꯀꯣꯟꯒꯨꯝꯕ ꯈꯛꯇꯗ ꯁꯦꯜ ꯊꯥꯗꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯍꯦꯝꯕ ꯌꯨꯝ ꯄꯥꯟꯈꯤꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯈꯤ꯫ ꯌꯨꯝ ꯄꯥꯟꯈꯤꯕ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯅꯨꯄꯤ ꯁꯤꯈꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯀꯟꯅ ナꯗꯨꯅ ꯃꯥꯏꯕꯗ ꯂꯥꯌꯦꯡꯂꯝꯃꯤ꯫ ꯃꯥꯏꯕ ꯆꯤꯝꯕꯨꯅ, "ꯍꯦꯝꯕ, ꯅꯆꯥꯅꯨꯄꯤꯒꯤ ꯐꯤꯕꯝꯁꯤ ꯂꯥꯌꯦꯡꯕꯗ ꯈꯔ ꯂꯨꯅ ꯊꯣꯛꯀꯅꯤ, ꯑꯗꯨꯅ ꯁꯦꯜꯁꯨ ꯐꯅ ꯆꯪꯒꯅꯤ ꯈꯜꯂꯤ꯫ ꯃꯥꯕꯨ ꯐꯅꯕꯕꯨꯗꯤ ꯂꯥꯌꯦꯡꯒꯅꯤ, ꯑꯗꯨꯅ ꯅꯪ ꯑꯩꯒꯤ ꯑꯆꯪꯕ ꯁꯦꯜꯗꯨꯗꯤ ꯍꯟꯗꯣꯛꯀꯗꯕꯅꯤ꯫ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ, ꯏꯆꯥꯕꯨ ꯐꯅꯕ ꯍꯥꯟꯅ ꯂꯥꯌꯦꯡꯕꯤꯔꯣ, ꯁꯦꯜꯗꯨꯗꯤ ꯀꯣꯟꯅ ꯇꯥꯟꯅꯁꯤ꯫ ꯍꯦꯝꯕꯅ ꯃꯥꯒꯤ ꯃꯔꯨꯞ ꯅꯨꯄꯥ ꯂꯝꯕꯨꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯆꯪꯕ ꯌꯥꯅꯕ ꯀꯟꯅ ꯇꯥꯟꯅꯔꯝꯃꯤ꯫ "ꯏꯇꯥꯎ ꯂꯝꯕꯨ, ꯅꯪꯗꯤ ꯀꯣꯅꯨꯡꯗ ꯊꯕꯛ ꯇꯧꯕꯅꯤꯅ ꯑꯩ ꯏꯅꯤꯡꯊꯧꯒ ꯑꯃꯨꯛꯇ ꯎꯅꯅꯕ ꯁꯤꯟꯕꯤꯌꯨ." "ꯏꯇꯥꯎ, ꯃꯗꯨ ꯂꯥꯏꯅ ꯈꯟꯕꯗꯤ ꯌꯥꯗꯦ꯫ ꯂꯥꯏꯔꯕꯁꯤꯡꯅ ꯀꯣꯅꯨꯡꯗ ꯆꯪꯕ ꯌꯥꯗꯕꯅꯤ꯫ ꯆꯪꯗ꯭ꯔꯤꯉꯩꯗ ꯁꯤꯟꯐꯝ ꯂꯩꯐꯝ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯋꯥ ꯍꯪꯗꯧꯕꯅꯤ꯫ ꯅꯪ ꯑꯩꯕꯨ ꯆꯪꯕ ꯌꯥꯅꯕ ꯑꯝꯇꯗꯤ ꯍꯥꯏꯕꯤꯌꯨ꯫ ꯏꯇꯥꯎ, ꯑꯩ ꯃꯍꯥꯔꯥꯖꯇ ꯅꯆꯥꯅꯨꯄꯤ ꯂꯥꯌꯦꯡꯕꯗ ꯁꯤꯖꯤꯟꯅꯅꯕ ꯁꯦꯜꯒꯤ ꯃꯇꯦꯡ ꯅꯤꯖꯅꯤꯡꯉꯤ." ꯃꯍꯥꯔꯥꯖ ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯄꯨꯔꯛꯄ ꯂꯤꯛꯀꯣꯟ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯁꯦꯠꯆꯤꯟ ꯂꯤꯠꯁꯤꯟꯗꯨꯅ ꯃꯤꯡꯁꯦꯜꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯏꯁ, ꯑꯩꯁꯤ ꯀꯌꯥꯗ ꯁꯛ ꯐꯖꯔꯤꯕ! ꯑꯩꯒꯨꯝꯕ ꯑꯇꯩ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯒꯗ꯭ꯔꯥ? ꯂꯩꯕꯥꯛꯁꯤꯗ ꯑꯩ ꯈꯛꯇ ꯃꯥꯜꯂꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯤꯁꯤ꯫ ꯑꯩꯒꯨꯝꯅ ꯑꯇꯩ ꯂꯩꯕꯥꯛꯁꯤꯗ ꯁꯛ ꯐꯖꯕ ꯂꯩꯔꯝꯒꯗ꯭ꯔꯥ? ꯂꯩꯔꯝꯂꯣꯏꯗ." ꯃꯥꯅ ꯃꯊꯟꯇ ꯋꯥꯍꯪ ꯍꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯃꯤꯡꯁꯦꯜꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯇꯟꯖꯥꯗꯨꯗ ꯃꯅꯥꯏ ꯂꯝꯕꯨ ꯆꯪꯂꯛꯏ꯫ "ꯂꯝꯕꯨ, ꯃꯍꯥꯔꯥꯖ ꯆꯤꯡꯂꯦꯟ ꯁꯅꯥ ꯑꯩꯁꯤ ꯀꯌꯥꯃꯨꯛ ꯏꯁꯛ ꯑꯁꯤ ꯐꯖꯕꯒꯦ? ꯑꯩꯒꯨꯝꯅ ꯐꯖꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯝꯒꯗ꯭ꯔꯅꯦ ꯂꯝꯕꯨ?" "ꯍꯣꯏ ꯍꯣꯏ, ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ ꯃꯍꯥꯔꯥꯖꯀꯨꯝꯕ ꯃꯁꯛ ꯐꯖꯕ꯫ ꯑꯗꯨ ꯃꯍꯥꯔꯥꯖꯄꯨ ꯎꯅꯖꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨ ꯍꯦꯝꯕ ꯀꯔꯤ ꯍꯦꯝꯕꯅꯣ? ꯑꯩꯅ ꯏꯁꯛꯁꯤꯒꯤ ꯃꯔꯝꯗ ꯀꯟꯅ ꯋꯥꯔꯤꯉꯩꯁꯤꯗ ꯃꯍꯥꯔꯥꯖ ꯑꯗꯨ ꯑꯗꯥ ꯇꯧꯔꯦ, ꯃꯊꯥ ꯁꯥꯏꯀꯣ." "ꯃꯍꯥꯔꯥꯖꯇꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯀꯣꯛꯅꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯃꯈꯣꯏꯒꯤ ꯈꯣꯜꯂꯥꯎ ꯇꯥꯕꯤꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯇꯥꯕꯤꯒꯗꯧꯔꯤꯕꯅꯣ? ꯂꯩꯕꯥꯛꯁꯤ ꯅꯣꯏ ꯂꯣꯏ ꯄꯥꯜꯂꯣ꯫ ꯑꯩꯁꯤ ꯃꯈꯣꯏꯒꯤ ꯈꯣꯜꯂꯥꯎ ꯇꯥꯅꯕ ꯑꯩꯒꯤ ꯅꯥꯀꯣꯡꯁꯤ ꯄꯥꯟꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯁꯤ ꯑꯩꯅ ꯄꯣꯛꯄꯗꯤ ꯅꯠꯇꯦꯗꯅ, ꯀꯔꯤꯒꯤ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯈꯛꯇ ꯑꯩꯁꯤ ꯃꯈꯣꯏꯒꯤ ꯂꯥꯏꯗꯤ ꯅꯠꯇꯦꯅꯦ ꯂꯝꯕꯨ? ꯆꯠꯂꯒ ꯍꯦꯝꯕ ꯍꯥꯏꯕ꯭ꯔꯥ? ꯍꯌꯦꯡ ꯂꯥꯎ ꯍꯥꯏꯈꯣ, ꯃꯍꯥꯔꯥꯖ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯈꯣ." "ꯃꯍꯥꯔꯥꯖ, ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕ ꯑꯁꯤꯕꯨ?
मीना महाराज उनगे हाइदुना लाक्लगा महाराज मसा ngamde haiba lambu aina haiba illoi hairibra nangi thabak-tagi lotho haibra chalo aina hairibadu hairo lambu na महाराज की वादो कीरदुना तमिना करिसु खुमदना चटखी lambu महाराज न करी हाइगे इदाव महाराज तो मसा ngamde unaba ngamloi hairi adudi मागी मसा ngamlabakan फरबकान द उनबु लाक्लगे ngai khoida nangna unagi hairi basibu kari lerage ida aigi isanupi kana masangam dam adugi maibada layang nabu pubane maibana layang beloiraga layang malpige haibada selka hen lobadagi maharashtra wakat ke haigina lakpane hare ai selage matang sabada laklage hemba maharaj unadana chatki lambu sumataw hembada oidaba ngangbadu wakhan nungairamde aina tawribasibu kari matawno aisi oidaba ngangba haidabane महाराज की कोनुंगसिदा लाकपदगी ओइदबा ngang हौरे था खरा लेरगा हेमबा माइबगी सेलदो पीबा ngamdaba asina maram oiraga maibaduna magi machanupidu yumgi minai oinaba lawba laki lengsila oza maibana lakpiba sibu kari leirabage e khangdaba sab nachanupigi layengbagi sel singdu piraroi hairibra oza maiba amta phajana phambiraga khanasi kedarage ai phamlaroi kadai aigi sel singdudi pibiro natragadi nachanupi asi minai oina purani oza maiba madudi tawbigano seldo ai soidina pigani namik khara ningai biyo namik kaya ni amuk ngayu hairibana handaki sayona sida piba ngamgadra ngamdrabade nachanupi si yungi minai oina pugani namit tara ningai bi roja ai soidina pigani phare adudi namit tara ni do ai ngai rakhe maduda piba ngamdraba aidi hairibasing masigi matungda maibadu chatki hembadi matha sare kadaida kanadagi sel lawruni khali aina hojik tawgadori basibu kaina kadaida chatlaga sel taluni sel tanphomsu leite ai maharaj ku unadaba yade handakti ai namdana maharaj ku unage namit tarani yoraktringaida hemba maharaj unaba chalami mana maharaj bu soidana unage khanduna asa amaga loinana laki lambuna itaw nang amuk laklabra nate nangi dubu kamai tawribano itaw ai aruba phibam da leire ai maharaj ka amuk unahanbiyo itaw nang maga unadrabasu nangi awabadu hayo aina maharaj ta soidana tambige nate da ai maharaj makna haiba isa makna taningi adugine phare adudi nang mafam asida ngaiduna leiram mangondagi ayaba hana nikhige लंबूना महाराज की मनाक्ता लाकले महाराज ती मिंगसेल दमा की सक्तम दो को येंग दुना लेरमे इनिंगथौ महाराज हेमब कौबन नाय अमना महाराज पु उनगे हाइदुना महाराज की अयाब ngaiduna लेरे इनिंगथौ न याबिरबदी माबु चंगहलके महाराज तिंगलेन सनाना हेमब अमु ओइरे माबु अइगुमना मसक मतौ फजदुना अइबु उनगे हाइरिब्रा इनिंगथौ महाराज महाक अरुबा फिवम तारबा माले मरम असदा महाराज की थौजाल इरिक उत्पीनबा हाइजरी महाराज तिंगलेन सनाना हेमबा हाइबा नुपासी कनानो नंग खंग्रा मा करी ओइरिबा अदुगा करी थबक तौरिबा लंबू नंग खंग्रा नुपादो खंगे मा अहिगा लुना तिनजबा अइगी मरुप नुपाने महाक लौ उदुना हिंगलिबा नुपाने याम वाना होरपा नुपाने लौ उबा नुपादुना अइबु उनगे हाइदुना नंगना मागिदमक अयाबा नीबा नंग चलगा माबु अमुक न मफम असिदा लाक्लनु हायो नत्रगदी महाक अफबा ओइरोय इनिंगथौ महाराज इतावगी अवाबसी अमुक्तदी ताबियु कैदौरबगे माना महाराज पु याम थाजदुना लाक्पो ओइरमगनी माबु अयाबा पिबियो लंबो नंगना हाइबदो अइन हेक्ते यागदबा मानब्रा चलो नुपादो चतख्रो हायो लंबूना निंगथौगी याथांग अदु इंदुना थौलकले माना याम नुंगाइतना थौलकपदा हेमबदी महाराज उनगनी थाजद्री इता महाराज न करी हाइरखे अइ मागु उनबा चंगबा अयाबा पिरब्रा इता नंग मफम असि थुना थादोक्तुना चख्रो मदु नत्रबदी नंगबु माना फाजिलगा कैसुम संग थमखिबे नंग युमदा चलगा उपाय अमा तौरो इता
ꯀꯔꯤ ꯎꯄꯥꯏꯅꯣ ꯑꯩꯅ ꯊꯤꯒꯗꯧꯔꯤꯕꯁꯦ ꯑꯩ ꯈꯪꯗ꯭ꯔꯤ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯃꯥꯏꯕꯅ ꯄꯨꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯈ꯭ꯔꯕꯅꯤ ꯑꯩ ꯀꯔꯤ ꯇꯧꯔꯒ ꯏꯆꯥꯅꯨꯄꯤꯕꯨ ꯀꯟꯕ ꯉꯝꯒꯗꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯤ ꯏꯗꯥ ꯑꯁꯨꯛ ꯆꯥꯎꯔꯕ ꯁꯦꯟꯐꯝꯗꯣ ꯑꯩꯁꯨ ꯄꯤꯕ ꯉꯝꯂꯣꯏ ꯑꯗꯨꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯆꯍꯤ ꯈꯔꯗꯪꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯁꯅꯨ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯗ ꯅꯪꯅ ꯇꯧꯕ ꯌꯥꯕ ꯇꯧꯗꯨꯅ ꯁꯦꯜ ꯇꯥꯜꯂꯒ ꯅꯆꯥꯅꯨꯄꯤꯕꯨ ꯀꯟꯕ ꯃꯁꯤꯅꯤ ꯃꯗꯨ ꯑꯣꯏꯊꯣꯛꯇꯦ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗ ꯐꯠꯇꯕ ꯊꯣꯛꯂꯕꯗꯤ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯑꯩꯗꯤ ꯑꯗꯨꯝ ꯌꯦꯡꯕ ꯇꯥꯔꯤꯕ꯭ꯔꯥ ꯏꯇꯥꯎ ꯀꯩꯝ ꯇꯧꯔꯣꯏꯅ ꯈꯜꯂꯤ ꯅꯪ ꯑꯩꯅ ꯍꯥꯏꯕꯗꯨꯗ ꯏꯜꯂꯨ ꯑꯩꯁꯨ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯒꯦ ꯂꯝꯕꯨꯅ ꯊꯦꯝꯂꯕ ꯃꯇꯨꯡꯗ ꯍꯦꯝꯕ ꯃꯌꯨꯝꯗ ꯍꯟꯈꯤ ꯃꯌꯨꯝ ꯌꯧꯔꯛꯂꯒ ꯃꯥꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯁꯛ ꯑꯗꯨꯕꯨ ꯌꯦꯡꯂꯝꯃꯤ ꯅꯨꯃꯤꯠ 10ꯅꯤ ꯐꯥꯔꯛꯂꯕꯗ ꯃꯥꯏꯕꯗꯨ ꯍꯦꯝꯕꯒꯤ ꯃꯌꯨꯝꯗ ꯁꯦꯜ ꯊꯧꯕ ꯂꯥꯛꯂꯤ ꯍꯦꯝꯕꯁꯨ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯍꯦꯝꯕ ꯀꯗꯥꯏ ꯑꯩꯒꯤ ꯁꯦꯜꯗꯨꯗꯤ ꯁꯦꯜꯗꯨ ꯂꯩꯔꯕ꯭ꯔꯥ ꯂꯩꯔꯗꯤ ꯄꯤꯕꯤꯔꯣ ꯂꯩꯇ꯭ꯔꯕꯗꯤ ꯅꯆꯥꯅꯨꯄꯤꯗꯨ ꯄꯨꯔꯒꯅꯤ ꯉꯁꯤꯗꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯕꯨ ꯅꯨꯃꯤꯠ 10ꯅꯤꯗꯪꯒ ꯃꯇꯝ ꯄꯤꯕꯤꯈꯣ ꯍꯟꯗꯛꯇꯤ ꯑꯩ ꯁꯣꯏꯗꯅ ꯄꯤꯔꯒꯦ 이봉아 햄바 낭기 땄바도 떠오르노 하이키바도 ngau kadai seldo ꯍꯦꯝꯕꯅ ꯃꯥꯏꯕꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯈꯤ ꯑꯣꯖꯥ ꯃꯥꯏꯕ ꯅꯨꯃꯤꯠ 10ꯅꯤꯗꯪ ꯄꯤꯕꯤꯌꯨ ꯑꯩ ꯁꯣꯏꯗꯅ ꯑꯣꯖꯥꯒꯤ ꯁꯦꯜꯗꯨ ꯄꯤꯖꯒꯦ ꯃꯥꯏꯕꯒꯤ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯏꯃꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯐꯥꯒꯦꯅ ꯇꯧꯔꯝꯃꯤ ꯃꯗꯨꯗ ꯍꯦꯝꯕꯅ ꯃꯈꯣꯏꯕꯨ ꯈꯝꯂꯝꯃꯤ ꯅꯈꯣꯏ ꯏꯆꯥꯕꯨꯗꯤ ꯄꯨꯕꯤꯒꯅꯨ ꯅꯨꯃꯤꯠ 10ꯅꯤꯗꯪꯗꯤ ꯃꯇꯝ ꯄꯤꯕꯤꯌꯨ ꯑꯩ ꯅꯈꯣꯏꯒꯤ ꯁꯦꯜꯗꯨ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯃꯥꯏꯕꯅ ꯃꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯤꯔꯝꯗꯦ ꯃꯥꯏꯕꯒꯤ ꯃꯤ ꯑꯅꯤꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯆꯪꯁꯤꯜꯂꯒ ꯐꯥꯗꯨꯅ ꯄꯨꯈꯤ ꯍꯦꯝꯕ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯈꯤꯗꯦ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯔꯥꯖ ꯎꯅꯅꯕ ꯌꯣꯍꯦꯟꯕ ꯀꯧꯕ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃ ꯀꯣꯅꯨꯡꯗ ꯂꯥꯛꯂꯦ ꯂꯝꯕꯨꯅ ꯑꯁꯣꯝꯕꯨ ꯀꯅꯥ ꯎꯅꯕꯤꯒꯗꯕ ꯀꯌꯥꯗ ꯐꯤꯖꯦꯠ ꯆꯛꯆꯥꯅ ꯐꯖꯔꯤꯕ ꯑꯩ ꯃꯍꯥꯔꯥꯖ ꯀꯝꯇ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯑꯩ ꯃꯥꯕꯨ ꯎꯅꯕ ꯌꯥꯒꯗ꯭ꯔꯥ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯆꯪꯕꯤꯔꯣ ꯌꯣꯍꯦꯟꯕꯅ ꯃꯍꯥꯔꯥꯖꯀ ꯎꯅꯅꯕ ꯆꯪꯂꯛꯇꯨꯅ ꯃꯥꯕꯨ ꯈꯣꯏꯔꯝꯖꯔꯤ ꯏꯅꯤꯡꯊꯧ ꯃꯍꯥꯔꯥꯖꯀꯤ ꯄꯨꯟꯁꯤꯕꯨ ꯆꯍꯤ ꯅꯨꯡꯁꯥꯡꯕ ꯑꯣꯏꯖꯁꯅꯨ ꯌꯥꯔꯦ ꯌꯥꯔꯦ ꯍꯧꯒꯠꯂꯣ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯄꯁꯤꯕꯨ ꯀꯔꯤ ꯃꯔꯝ ꯂꯩꯔꯕꯒꯦ ꯏꯅꯤꯡꯊꯧ ꯃꯍꯥꯔꯥꯖ ꯅꯅꯥꯏ ꯑꯩꯅ ꯂꯥꯛꯆꯔꯤꯕ ꯃꯔꯝꯗꯤ ꯏꯅꯤꯡꯊꯧꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯑꯩꯒꯤ ꯁꯦꯜ ꯇꯣꯟꯕ ꯅꯨꯄꯥ ꯑꯃꯒꯤ ꯂꯧꯕꯨꯛꯁꯤꯡ ꯑꯩꯒꯤ ꯑꯣꯏꯕ ꯌꯥꯅꯕ ꯑꯃꯨꯛꯇ ꯂꯥꯟꯃꯤꯁꯤꯡ ꯊꯥꯕꯤꯔꯛꯀꯦꯔꯥ ꯌꯣꯍꯦꯟꯕ ꯅꯪ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡ ꯊꯥꯔꯛꯀꯅꯤ ꯂꯝꯕꯨ ꯅꯪ ꯑꯃꯨꯛꯇ ꯆꯪꯂꯛꯎ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯂꯩꯖꯔꯦ ꯅꯪꯅ ꯆꯠꯂꯒ ꯑꯩꯒꯤ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯄꯣꯏꯔꯩꯗꯣ ꯑꯃꯨꯛꯇ ꯂꯥꯛꯎ ꯍꯥꯏꯌꯨ ꯍꯣꯏ ꯏꯅꯤꯡꯊꯧ ꯂꯝꯕꯨꯅ ꯆꯠꯈꯤꯗꯨꯅ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯃꯀꯣꯛ ꯄꯣꯏꯔꯩꯕꯨ ꯃꯍꯥꯔꯥꯖꯀꯤ ꯃꯅꯥꯛꯇ ꯂꯥꯛꯄꯤꯅꯕ ꯍꯥꯏꯖꯈꯤ ꯄꯣꯏꯔꯩꯅ ꯂꯝꯕꯨꯒꯤ ꯃꯇꯨꯡ ꯏꯜꯂꯛꯇꯨꯅ ꯃꯍꯥꯔꯥꯖꯀ ꯎꯅꯅꯕ ꯂꯥꯛꯂꯦ ꯃꯥꯅ ꯅꯤꯡꯊꯧꯕꯨ ꯈꯣꯏꯔꯝꯗꯨꯅ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯄꯣꯏꯔꯩꯁꯤꯗ ꯂꯩꯖꯔꯦ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯃꯍꯥꯔꯥꯖ ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯄꯣꯏꯔꯩ ꯅꯪ ꯂꯥꯟꯃꯤ 10 ꯈꯟꯒꯠꯇꯨꯅ ꯌꯣꯍꯦꯟꯕꯒ ꯆꯠꯂꯨ ꯃꯐꯝ ꯑꯗꯨ ꯌꯧꯔꯒ ꯇꯧꯒꯗꯕ ꯂꯣꯏꯅ ꯇꯥꯛꯄꯤꯒꯅꯤ ꯍꯣꯏ ꯏꯅꯤꯡꯊꯧ ꯑꯩ ꯆꯠꯂꯒ ꯂꯥꯟꯃꯤ 10 ꯈꯟꯒꯠꯂꯒꯦ ꯄꯣꯏꯔꯩꯅ ꯆꯠꯈꯤꯗꯨꯅ ꯂꯥꯟꯃꯤ 10 ꯈꯟꯒꯠꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯌꯣꯍꯦꯟꯕꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯈꯤ ꯃꯈꯣꯏꯅ ꯃꯐꯝꯗꯨ ꯌꯧꯔꯛꯄꯗꯗꯤ ꯂꯥꯏꯔꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯂꯧ ꯎꯗꯨꯅ ꯂꯩꯔꯝꯂꯦ ꯄꯣꯏꯔꯩꯅ ꯂꯥꯟꯃꯤ 10ꯗ ꯂꯥꯏꯔꯕ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯐꯨꯗꯨꯅ ꯀꯤꯍꯜꯂꯝꯃꯤ ꯄꯣꯏꯔꯩꯅ ꯍꯦ ꯂꯥꯏꯔꯕ ꯄ꯭ꯔꯖꯥꯁꯤꯡ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯨꯅ ꯏꯅꯥꯛ ꯈꯨꯟꯕ ꯑꯆꯧ ꯑꯁꯥꯡꯁꯤꯡꯒ ꯃꯨꯛꯅꯔꯤꯕꯅꯣ ꯅꯈꯣꯏꯅ ꯃꯤꯒꯤ ꯁꯦꯜ ꯂꯧꯔꯒ ꯁꯤꯡꯕ ꯉꯝꯗ꯭ꯔꯕꯗꯤ ꯀꯔꯤꯒꯤ ꯃꯤꯉꯣꯟꯗ ꯁꯦꯜ ꯂꯧꯔꯤꯕꯅꯣ ꯁꯤꯡꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯈꯣꯏꯒꯤ ꯂꯩꯖꯕꯗꯨ ꯃꯤꯒꯤ ꯑꯣꯏꯕ ꯇꯥꯕꯅꯤ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯂꯣꯏꯅ ꯇꯥꯟꯊꯣꯛꯈꯤꯗꯨꯅ ꯌꯣꯍꯦꯟꯕꯅ ꯂꯧꯕꯨꯛꯇꯨ ꯅꯝꯗꯅ ꯃꯥꯒꯤ ꯑꯣꯏꯍꯟꯈꯤ ꯊꯥ ꯀꯌꯥ ꯆꯠꯈ꯭ꯔꯕꯗ ꯍꯦꯝꯕ ꯀꯔꯤ ꯁꯤꯟꯐꯝ ꯇꯧꯔꯒ ꯁꯦꯜ ꯇꯥꯜꯂꯒ ꯃꯆꯥꯅꯨꯄꯤꯕꯨ ꯀꯟꯁꯤꯒꯦ ꯈꯜꯂꯤ ꯑꯗꯨꯅ ꯃꯥꯅ ꯅꯣꯡꯃ ꯀꯩꯊꯦꯜꯗ ꯂꯥꯛꯇꯨꯅ ꯊꯕꯛ ꯊꯤꯔꯝꯃꯤ ꯃꯥꯅ ꯁꯝ ꯀꯛꯄ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯔꯦ ꯃꯥꯅ ꯁꯝ ꯀꯛꯄꯅ ꯐꯅꯤ ꯈꯟꯗꯨꯅ ꯁꯝ ꯀꯛꯄ ꯇꯝꯂꯦ ꯃꯥꯅ ꯀꯩꯊꯦꯜꯗ ꯐꯝꯗꯨꯅ ꯃꯤꯒꯤ ꯁꯝ ꯀꯛꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯥꯅ ꯐꯪꯂꯛꯄ ꯁꯦꯟꯁꯤꯡ ꯑꯗꯨ ꯇꯨꯡꯁꯤꯟꯗꯨꯅ ꯊꯝꯂꯦ ꯃꯥꯅ ꯆꯍꯤ 2 ꯆꯨꯞꯅ ꯃꯤꯒꯤ ꯁꯝ ꯀꯛꯄꯤꯗꯨꯅ ꯁꯦꯜ ꯇꯥꯜꯂꯕ ꯃꯇꯨꯡꯗ ꯁꯦꯜꯁꯤꯡꯗꯨ ꯎꯄꯨ ꯑꯃ ꯆꯦꯛꯁꯤꯟꯅ ꯊꯝꯈꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯂꯩꯕꯥꯛ ꯑꯗꯨꯗ ꯀꯟꯅ ꯆꯥꯛꯇꯥꯡꯕ ꯊꯣꯛꯈꯤ ꯍꯥꯏꯔꯤꯕ ꯆꯥꯛꯇꯥꯡꯕꯁꯤꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯆꯩꯊꯦꯡ ꯀꯌꯥ ꯄꯤꯈꯤ ꯃꯗꯨ ꯈꯛꯇ ꯅꯠꯇꯅ ꯂꯩꯕꯥꯛꯇꯨꯗ ꯄ꯭ꯔꯖꯥꯁꯤꯡ ꯍꯨꯔꯥꯟꯕꯅ ꯄꯤꯛ ꯊꯟꯈꯤ
ꯍꯦꯝꯕ ꯀꯩꯊꯦꯜꯗ ꯁꯝ ꯀꯛꯄ ꯂꯦꯞꯈꯤ ꯃꯥꯅ ꯃꯆꯥꯅꯨꯄꯤ ꯀꯟꯅꯅꯕ ꯁꯦꯜꯁꯤꯡ ꯑꯗꯨ ꯆꯦꯡ ꯂꯩꯕꯅ ꯐꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯆꯥꯅꯨꯄꯤꯕꯨ ꯍꯥꯟꯅ ꯀꯟꯁꯤꯔ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃ ꯃꯥꯅ ꯊꯕꯛ ꯆꯠꯊꯣꯛꯂꯝꯃꯤ ꯃꯁꯤ ꯇꯟꯖꯥ ꯂꯧꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯍꯨꯔꯥꯟꯕ ꯈꯨꯠꯄꯨ ꯑꯃꯅ ꯃꯥꯒꯤ ꯌꯨꯝꯗ ꯊꯣꯡꯗꯨ ꯐꯛꯀꯥꯏꯔꯒ ꯁꯦꯜꯒꯤ ꯎꯄꯨ ꯑꯗꯨ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈꯤ ꯃꯥꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯌꯨꯝꯒꯤ ꯊꯣꯡ ꯏꯍꯥꯡ ꯍꯥꯡꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯀꯩꯅꯣ ꯑꯩꯒꯤ ꯌꯨꯝꯁꯤꯒꯤ ꯊꯣꯡꯁꯤꯗꯤ ꯀꯅꯥ ꯆꯪꯂꯤꯕꯖꯥꯠꯅꯣ ꯃꯥꯅ ꯌꯨꯝꯗꯨꯗ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯌꯨꯝꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯥꯅ ꯁꯦꯜ ꯎꯄꯨ ꯊꯝꯈꯤꯕꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯎꯄꯨ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯏꯌꯥ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯇꯥꯟꯈꯤꯕ ꯍꯣꯠꯅꯈꯤꯕꯁꯤꯗꯤ ꯍꯨꯔꯥꯟꯕ ꯅꯈꯣꯏꯒꯤꯗꯃꯛ ꯑꯣꯏꯔꯦ ꯍꯣꯠꯅꯈꯤꯕ ꯃꯌꯥꯝꯁꯤꯗꯤ ꯑꯔꯦꯝꯕꯗ ꯂꯣꯏꯅ ꯃꯥꯡꯂꯦ ꯑꯩ ꯃꯍꯥꯔꯥꯖꯀꯤ ꯃꯐꯝꯗ ꯋꯥꯀꯠꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯏꯆꯥꯅꯨꯄꯤ ꯀꯟꯅꯅꯕ ꯍꯥꯏꯅ ꯆꯍꯤ 2 ꯆꯪꯅ ꯍꯣꯠꯅꯔꯒ ꯃꯤꯀꯨꯞ ꯑꯃꯗ ꯍꯨꯔꯥꯟꯕꯤꯈ꯭ꯔꯕ ꯃꯥꯅ ꯃꯍꯥꯔꯥꯖꯀꯤ ꯃꯐꯝꯗ ꯆꯠꯂꯒ ꯋꯥꯀꯠꯅꯕ ꯂꯥꯛꯂꯦ ꯂꯝꯕꯨꯁꯨ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯃꯀꯣꯛ ꯄꯣꯏꯔꯩꯒ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯄꯣꯏꯔꯩꯅ ꯑꯥꯗ ꯂꯥꯛꯂꯤꯕꯁꯤ ꯅꯇꯥꯎ ꯍꯦꯝꯕ ꯅꯠꯇ꯭ꯔꯥ ꯃꯥꯗꯤ ꯀꯩꯊꯦꯜꯗ ꯁꯝ ꯀꯛꯄꯒꯤ ꯁꯤꯟꯐꯝ ꯇꯧꯗꯨꯅ ꯁꯦꯜ ꯐꯖꯅ ꯇꯥꯜꯂꯕꯅꯤ ꯂꯝꯕꯨꯅ ꯑꯁ ꯃꯁꯤ ꯅꯨꯄꯥꯁꯤ ꯑꯃꯨꯛ ꯂꯥꯛꯂꯦ ꯃꯍꯥꯔꯥꯖꯀ ꯎꯅꯒꯦ ꯈꯛꯇ ꯄꯦꯜꯂꯦꯍꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ ꯏꯇꯥꯎ ꯑꯩ ꯃꯍꯥꯔꯥꯖꯀ ꯑꯃꯨꯛꯇ ꯎꯅꯍꯜꯂꯣ ꯉꯁꯤꯗꯤ ꯑꯩ ꯁꯣꯏꯗꯅ ꯃꯥꯒ ꯎꯅꯍꯜꯂꯣ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯆꯥꯛꯇꯥꯡꯕꯁꯤꯗ ꯍꯨꯔꯥꯟꯕ ꯀꯌꯥ ꯊꯣꯛꯄꯁꯦ ꯃꯥꯗꯤ ꯀꯔꯤꯃꯠꯇ ꯎꯗ꯭ꯔꯕ ꯖꯥꯠꯂꯥ ꯑꯩꯅ ꯋꯥꯅ ꯇꯥꯟꯈꯤꯕ ꯁꯦꯜ ꯐꯥꯎꯕ ꯌꯨꯝꯒꯤ ꯊꯣꯡ ꯐꯛꯀꯥꯏꯗꯨꯅ ꯑꯩꯒꯤ ꯁꯦꯜꯁꯤꯡ ꯂꯣꯏꯅ ꯍꯨꯔꯥꯟꯕꯤꯈ꯭ꯔꯦ ꯄꯣꯏꯔꯩꯅ ꯅꯪꯅ ꯍꯦꯛꯇ ꯑꯣꯏꯗꯕ ꯍꯥꯏꯖꯤꯜꯂꯒ ꯃꯍꯥꯔꯥꯖꯄꯨ ꯎꯅꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯪꯅ ꯍꯥꯏꯈꯤꯕꯒꯨꯝꯅ ꯅꯨꯡꯇꯤꯒꯤ ꯂꯩꯕꯥꯛꯁꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯂꯥꯛꯂꯒ ꯃꯍꯥꯔꯥꯖ ꯎꯅꯒꯦ ꯍꯥꯏꯕ ꯑꯩꯗꯤ ꯇꯥꯅꯤꯡꯗ꯭ꯔꯦ ꯄꯣꯏꯔꯩꯅ ꯉꯥꯡꯂꯤꯉꯩꯗ ꯌꯣꯍꯦꯟꯕꯅ ꯐꯤ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯃꯍꯥꯔꯥꯖ ꯎꯅꯕ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯂꯝꯕꯨ ꯑꯩ ꯃꯍꯥꯔꯥꯖꯀ ꯎꯅꯒꯦ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯍꯦꯛꯇ ꯆꯪꯁꯤꯟꯕꯤꯔꯣ ꯂꯝꯕꯨꯒꯤ ꯃꯇꯧꯗꯨꯗ ꯍꯦꯝꯕꯗꯤ ꯉꯛꯂꯦ ꯐꯤꯖꯦꯠ ꯆꯛꯆꯥ ꯅꯥꯟꯅ ꯂꯥꯛꯄ ꯃꯤꯗꯤ ꯆꯪꯍꯟꯕ ꯑꯗꯨꯒ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯁꯦꯠꯄꯁꯤꯡꯅ ꯑꯌꯥꯕ ꯑꯃꯨꯛ ꯂꯧꯕ ꯃꯗꯨꯗ ꯌꯥꯝꯅ ꯉꯛꯄ ꯑꯣꯏꯈꯤ ꯏꯇꯥꯎ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ ꯅꯪꯅ ꯂꯥꯏꯔꯕꯁꯤꯡꯕꯨ ꯑꯁꯨꯛ ꯍꯟꯊꯅ ꯈꯜꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯂꯥꯏꯔꯕꯁꯤꯡꯗꯤ ꯃꯤ ꯑꯣꯏꯅ ꯎꯗ꯭ꯔꯕ꯭ꯔꯥ ꯏꯇꯥꯎ ꯃꯍꯥꯔꯥꯖꯀꯤ ꯑꯌꯥꯕꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤ ꯑꯩ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ ꯏꯇꯥꯎ ꯅꯪꯅ ꯀꯣꯅꯨꯡꯁꯤꯗ ꯍꯦꯛ ꯊꯕꯛ ꯐꯪꯂꯕ ꯃꯇꯨꯡꯗ ꯑꯣꯏꯗꯕ ꯉꯥꯡꯕ ꯂꯥꯏꯔꯕ ꯃꯤꯕꯨ ꯎꯁꯤꯠꯇꯕ ꯍꯧꯔꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗ ꯅꯪꯅ ꯅꯤꯡꯊꯧꯗꯒꯤ ꯑꯌꯥꯕ ꯂꯧꯕ꯭ꯔꯥ ꯏꯇꯥꯎ ꯃꯥꯗꯤ ꯃꯍꯥꯔꯥꯖꯀ ꯂꯨꯅ ꯇꯤꯟꯅꯕ ꯃꯤꯁꯛ ꯑꯣꯏꯕꯅ ꯑꯌꯥꯕ ꯂꯧꯐꯝ ꯊꯣꯛꯇꯦ ꯑꯗꯨꯗꯤ ꯑꯩꯗꯤ ꯀꯅꯥꯅꯣ ꯑꯩꯁꯨ ꯃꯍꯥꯔꯥꯖꯀꯤ ꯃꯤ ꯅꯠꯇꯕ꯭ꯔꯅꯦ ꯐꯔꯦ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯒꯨꯟ ꯂꯣꯏꯅ ꯈꯪꯂꯦ ꯍꯦꯝꯕ ꯃꯍꯥꯔꯥꯖꯀ ꯎꯅꯗꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯟꯈꯤ ꯃꯥꯅ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯃꯍꯥꯔꯥꯖꯀ ꯎꯅꯅꯕ ꯑꯃꯨꯛ ꯈꯟꯈꯤ ꯑꯩ ꯌꯥꯝꯅ ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠꯂꯒ ꯏꯅꯥꯛ ꯈꯨꯟꯕ ꯁꯥꯔꯒ ꯃꯍꯥꯔꯥꯖꯀ ꯎꯅꯅꯕ ꯇꯧꯈꯤ ꯃꯁꯤ ꯇꯧꯕ ꯈꯛꯇꯅ ꯑꯩ ꯃꯥꯕꯨ ꯎꯅꯕ ꯉꯝꯒꯅꯤ ꯈꯜꯂꯤ ꯅꯣꯡꯃ ꯃꯥꯅ ꯐꯤꯔꯣꯜꯁꯤꯡ ꯂꯩꯅꯅꯕ ꯃꯥꯒꯤ ꯃꯔꯨꯞ ꯅꯨꯄꯥꯗꯒꯤ ꯁꯤꯡꯖꯪ ꯑꯃ ꯋꯥꯏꯗꯨꯅ ꯎꯃꯪꯗ ꯎ ꯀꯛꯄ ꯆꯠꯂꯤ ꯃꯥꯅ ꯇꯨꯔꯦꯜꯒꯤ ꯃꯅꯥꯛꯇ ꯎ ꯑꯃ ꯍꯧꯕ ꯊꯦꯡꯅꯔꯦ ꯃꯥꯅ ꯎꯗꯨ ꯁꯤꯡꯖꯪꯗꯨꯅ ꯌꯥꯟꯕ ꯍꯧꯔꯦ ꯃꯥꯅ ꯑꯁꯨꯝ ꯎꯗꯨ ꯌꯥꯜꯂꯤꯉꯩꯗ ꯁꯤꯡꯖꯪꯗꯨ ꯇꯨꯔꯦꯜꯗ ꯇꯥꯈꯤ ꯏꯁꯤꯡꯗ ꯇꯥꯈ꯭ꯔꯕ ꯁꯤꯡꯖꯪꯗꯨ ꯍꯦꯝꯕꯅ ꯐꯪꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯐꯪꯕ ꯉꯝꯈꯤꯗꯦ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯕꯀꯣ ꯗꯁꯥꯒꯤ ꯗꯁꯥ ꯉꯥꯛꯇ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯃꯤꯒꯤ ꯈꯨꯠꯇ ꯑꯩꯒꯤ ꯁꯦꯜꯅ ꯍꯨꯔꯥꯟꯕꯁꯤꯡꯅ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯤꯒꯤ ꯁꯤꯡꯖꯪ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗ ꯂꯣꯏꯔꯦ ꯍꯦ ꯅꯣꯡꯗꯝꯕ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯁꯤꯡꯖꯪ ꯑꯁꯤ ꯐꯪꯍꯟꯕꯤꯌꯣ ꯃꯥꯅ ꯀꯞꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯒꯤ ꯂꯥꯏꯖ ꯂꯦꯝꯕꯤꯅ ꯇꯥꯕꯤꯈꯤ ꯃꯥꯅ ꯀꯞꯇꯨꯅ ꯍꯥꯏꯖꯗꯨꯅ ꯂꯩꯔꯤꯉꯩꯗ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯃꯅ ꯏꯔꯣꯜꯅꯨꯡꯒꯤ ꯃꯌꯥꯏꯗ ꯂꯦꯞꯂꯦ ꯍꯦ ꯇꯥꯏꯕꯪ ꯅꯨꯄꯥ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯑꯩꯒꯤ ꯁꯤꯡꯖꯪ ꯏꯔꯣꯜꯅꯨꯡꯗ ꯇꯥꯈ꯭ꯔꯦ ꯑꯁꯦꯡꯕꯃꯛ ꯁꯤꯡꯖꯪ ꯑꯗꯨ ꯑꯩꯅ ꯃꯔꯨꯞ ꯅꯨꯄꯥ ꯑꯃꯗꯒꯤ ꯋꯥꯏꯗꯨꯅ ꯄꯨꯔꯛꯈꯤꯕꯅꯤ ꯑꯗꯨꯗꯤ ꯑꯩ ꯅꯪꯒꯤ ꯁꯤꯡꯖꯪ ꯑꯗꯣ ꯐꯪꯅꯕ ꯊꯤꯕꯤꯔꯒꯦ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯔꯝꯃꯨ ꯂꯥꯏꯖ ꯂꯦꯝꯕꯤꯅ ꯏꯔꯣꯜꯅꯨꯡꯗ ꯆꯪꯈꯤꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯁꯤꯡꯖꯪꯗꯨ ꯊꯤꯕꯤꯈꯤ ꯃꯥꯅ ꯅꯨꯄꯥ ꯑꯁꯤ ꯃꯄꯨꯛꯆꯦꯜ ꯁꯦꯡꯕ꯭ꯔꯥ ꯌꯦꯡꯅꯅꯕ ꯆꯥꯡꯌꯦꯡ ꯇꯧꯒꯦ ꯈꯟꯗꯨꯅ ꯃꯥꯅ ꯃꯅꯤ ꯃꯨꯛꯇꯥꯒꯤ ꯁꯤꯡꯖꯪꯗꯨ ꯄꯥꯏꯗꯨꯅ ꯏꯔꯣꯜꯅꯨꯡꯗꯒꯤ ꯀꯥꯈꯠꯂꯦ ꯍꯦ ꯇꯥꯏꯕꯪ ꯅꯨꯄꯥ ꯃꯁꯤꯔꯥ ꯅꯪꯒꯤ ꯃꯥꯡꯈꯤꯕ ꯁꯤꯡꯖꯪꯗꯣ ꯍꯦꯝꯕꯅ ꯃꯨꯟꯅ ꯁꯤꯡꯖꯪꯗꯨ ꯌꯦꯡꯈꯤ ꯑꯗꯨꯕꯨ ꯂꯥꯏꯖ ꯂꯦꯝꯕꯤꯅ ꯄꯥꯏꯔꯤꯕ ꯁꯤꯡꯖꯪ ꯑꯗꯨ ꯃꯥꯒꯤꯗꯨ ꯑꯣꯏꯈꯤꯗꯦ
ꯃꯁꯤꯗꯤ ꯑꯩꯒꯤ ꯁꯤꯡꯖꯪꯗꯨ ꯅꯠꯇꯦ ꯑꯩꯒꯤꯗꯤ ꯌꯣꯠꯅ ꯁꯥꯕ ꯁꯤꯡꯖꯪꯅꯤ ꯃꯁꯤꯗꯤ ꯅꯠꯇꯦ ꯌꯥꯔꯒꯗꯤ ꯑꯩꯒꯤ ꯁꯤꯡꯖꯪꯗꯨ ꯐꯪꯅꯕ ꯑꯃꯨꯛꯇꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕꯤ ꯂꯥꯏꯔꯦꯝꯕꯤ ꯂꯥꯏꯖꯂꯦꯝꯕꯤꯅ ꯑꯃꯨꯛꯀ ꯏꯔꯣꯜꯅꯨꯡꯗ ꯆꯪꯁꯤꯟꯈꯤ ꯃꯥꯅ ꯑꯃꯨꯛꯀ ꯅꯨꯄꯥꯗꯨ ꯆꯥꯡꯌꯦꯡ ꯇꯧꯈꯤ ꯃꯥꯅ ꯁꯅꯥꯒꯤ ꯁꯤꯡꯖꯪꯗꯨ ꯄꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯗ ꯎꯠꯈꯤ ꯍꯦ ꯇꯥꯏꯕꯪ ꯅꯨꯄꯥ ꯃꯁꯤꯔꯥ ꯅꯪꯒꯤ ꯃꯥꯡꯈꯤꯕ ꯁꯤꯡꯖꯪꯗꯣ ꯆꯨꯝꯂꯕ꯭ꯔꯥ ꯌꯦꯡꯉꯣ ꯅꯠꯇꯦ ꯃꯁꯤ ꯑꯩꯒꯤ ꯁꯤꯡꯖꯪ ꯅꯠꯇꯦ ꯑꯩꯒꯤꯗꯤ ꯌꯣꯠꯅ ꯁꯥꯕ ꯁꯤꯡꯖꯪꯅꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯥꯏꯖꯂꯦꯝꯕꯤ ꯏꯔꯣꯜꯅꯨꯡꯗ ꯑꯁꯨꯝ ꯆꯪꯈꯤꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯌꯣꯠꯀꯤ ꯁꯤꯡꯖꯪꯗꯨ ꯄꯥꯏꯔꯛꯂꯤ ꯅꯨꯄꯥ ꯑꯁꯤ ꯑꯁꯦꯡꯕꯃꯛ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯕ ꯂꯥꯏꯔꯕ ꯅꯨꯄꯥꯅꯤ ꯃꯥꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯗꯕ ꯌꯥꯗꯦ ꯂꯥꯏꯖꯂꯦꯝꯕꯤꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯁꯤꯡꯖꯪ ꯑꯗꯨ ꯄꯥꯏꯗꯨꯅ ꯏꯔꯣꯜꯅꯨꯡꯗꯒꯤ ꯀꯥꯈꯠꯂꯛꯂꯦ ꯃꯥꯅ ꯅꯨꯄꯥ ꯑꯗꯨꯗ ꯁꯤꯡꯖꯪꯗꯨ ꯎꯠꯈꯤ ꯍꯦ ꯇꯥꯏꯕꯪ ꯅꯨꯄꯥ ꯅꯪꯒꯤ ꯃꯥꯡꯈꯤꯕ ꯑꯁꯦꯡꯕ ꯁꯤꯡꯖꯪꯗꯣ ꯁꯤꯗ ꯂꯩꯔꯦ ꯆꯨꯝꯂꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯂꯣ ꯑꯣ ꯑꯗꯨꯃꯛꯅꯤ ꯑꯩꯒꯤ ꯁꯤꯡꯖꯪꯗꯣ ꯊꯥꯒꯠꯆꯔꯤ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕꯤ ꯂꯥꯏꯔꯦꯝꯕꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯂꯥꯏꯔꯕ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛ ꯍꯦ ꯇꯥꯏꯕꯪ ꯅꯨꯄꯥ ꯅꯪ ꯎ ꯑꯁꯦ ꯀꯛꯂꯅꯨ ꯅꯪꯒꯤ ꯑꯋꯥꯕ ꯑꯩꯅ ꯎꯔꯦ ꯑꯗꯨꯅ ꯑꯩꯅ ꯄꯥꯏꯔꯤꯕ ꯃꯅꯤ ꯃꯨꯛꯇꯥ ꯑꯃꯁꯨꯡ ꯁꯅꯥꯒꯤ ꯁꯤꯡꯖꯪꯁꯦ ꯄꯨꯗꯨꯅ ꯆꯠꯂꯣ ꯅꯪꯒꯤ ꯂꯥꯏꯕꯛꯀꯨꯝꯅ ꯑꯋꯥꯕ ꯇꯥꯔꯕ ꯂꯥꯏꯔꯕꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯨꯔꯣ ꯂꯥꯏꯖꯂꯦꯝꯕꯤꯅ ꯅꯨꯄꯥ ꯑꯗꯨꯗ ꯃꯅꯤ ꯃꯨꯛꯇꯥ ꯑꯃꯁꯨꯡ ꯁꯅꯥꯒꯤ ꯁꯤꯡꯖꯪ ꯑꯅꯤꯃꯛꯇꯨ ꯄꯤꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯥꯏꯖꯂꯦꯝꯕꯤ ꯏꯔꯣꯜꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯍꯦꯝꯕ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯃꯥꯅ ꯃꯌꯨꯝ ꯌꯧꯔꯒ ꯃꯔꯨꯞ ꯅꯨꯄꯥꯒꯤ ꯁꯤꯡꯖꯪꯗꯨ ꯊꯤꯟꯕ ꯆꯠꯈꯤ ꯃꯥꯅ ꯊꯨꯅ ꯍꯜꯂꯛꯂꯒ ꯃꯅꯤ ꯃꯨꯛꯇꯥ ꯑꯃꯁꯨꯡ ꯁꯅꯥꯒꯤ ꯁꯤꯡꯖꯪꯗꯨ ꯀꯩꯊꯦꯜꯗ ꯁꯦꯜꯒ ꯑꯣꯟꯊꯣꯛꯅꯈꯤ ꯁꯦꯜ ꯑꯣꯟꯊꯣꯛꯄ ꯂꯣꯏꯔꯒ ꯁꯦꯜꯁꯤꯡꯗꯨ ꯈꯥꯎꯗ ꯍꯥꯞꯇꯨꯅ ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯃꯆꯥꯅꯨꯄꯤ ꯂꯧꯕ ꯂꯥꯛꯈꯤ ꯆꯥꯛꯇꯥꯡꯕ ꯃꯔꯝꯅ ꯃꯆꯥꯅꯨꯄꯤꯗꯨ ꯃꯌꯥꯡ ꯏꯀꯪ ꯀꯪꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯦ ꯍꯦꯝꯕ ꯆꯥꯛꯇꯥꯡꯕ ꯑꯁꯤꯗ ꯅꯪꯁꯨ ꯌꯨꯝ ꯑꯁꯤꯗ ꯅꯄꯥ ꯅꯆꯥ ꯑꯅꯤꯃꯛ ꯃꯤꯅꯥꯏ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ꯭ꯔꯥ ꯑꯩ ꯆꯥꯛ ꯄꯤꯖꯕ ꯉꯝꯂꯣꯏꯀꯣ ꯑꯩ ꯅꯪꯒꯤ ꯃꯤꯅꯥꯏ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯥ ꯑꯁꯤ ꯂꯧꯕ ꯂꯥꯛꯄꯅꯤ ꯁꯤꯗ ꯂꯩꯔꯦ ꯅꯪꯒꯤ ꯁꯦꯜꯁꯤꯡ ꯑꯗꯣ ꯅꯪꯗꯤ ꯁꯦꯜꯁꯤꯡꯁꯤ ꯀꯗꯥꯏꯗꯒꯤ ꯍꯨꯔꯥꯟꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ ꯅꯪꯕꯨ ꯍꯨꯔꯥꯟꯕꯒꯤ ꯁꯤꯟꯐꯝ ꯑꯣꯏꯅ ꯇꯧꯔꯕ꯭ꯔꯥ ꯂꯧꯔꯣ ꯑꯩ ꯏꯆꯥ ꯑꯁꯤ ꯄꯨꯗꯨꯅ ꯆꯠꯂꯒꯦ ꯍꯦꯝꯕꯅ ꯃꯆꯥꯅꯨꯄꯤꯗꯨ ꯃꯥꯏꯕꯒꯤ ꯈꯨꯠꯇꯒꯤ ꯀꯟꯗꯨꯅ ꯃꯌꯨꯝꯗ ꯄꯨꯈꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯆꯥꯛꯇꯥꯡꯕ ꯂꯣꯏꯔꯝꯗꯥꯏꯗ ꯃꯍꯥꯔꯥꯖꯅ ꯁꯒꯣꯜꯒꯤ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯃꯥꯒꯤ ꯂꯩꯕꯥꯛ ꯁꯤꯟ ꯊꯨꯡꯅ ꯀꯣꯏꯕ ꯆꯠꯀꯦ ꯇꯧꯔꯝꯃꯤ ꯃꯥꯅ ꯆꯠꯂꯝꯗꯥꯏꯗ ꯍꯦꯝꯕꯅ ꯐꯤ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯃꯥꯅ ꯅꯤꯡꯊꯧꯕꯨ ꯄꯔꯥ ꯇꯝꯕꯤꯒꯦ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯗꯨ ꯄꯨꯡꯐꯝ ꯑꯗꯨ ꯌꯧꯔꯛꯂꯤ ꯃꯥꯅ ꯀꯣꯅꯨꯡꯗ ꯂꯥꯛꯂꯤ ꯏꯇꯥꯎ ꯍꯦꯝꯕ ꯑꯩꯅ ꯎꯔꯤꯕꯁꯤꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯏꯊꯥ ꯊꯥꯖꯗꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯑꯁꯦꯡꯕꯃꯛ ꯅꯪꯒꯤꯔꯥ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯦ ꯇꯥꯏꯕꯪꯅꯤ ꯇꯥꯏꯕꯪ ꯍꯦꯝꯕꯗꯤ ꯍꯦꯝꯕꯅꯤ ꯆꯠꯂꯣ ꯅꯤꯡꯊꯧꯗꯨ ꯍꯦꯝꯕ ꯂꯥꯛꯂꯦ ꯍꯥꯏꯌꯨ ꯂꯝꯕꯨꯅ ꯆꯠꯈꯤꯗꯨꯅ ꯃꯍꯥꯔꯥꯖ ꯆꯤꯡꯂꯦꯟ ꯁꯅꯥꯕꯨ ꯈꯥꯝꯗꯨꯅ ꯍꯦꯝꯕꯒ ꯎꯅꯅꯕ ꯍꯥꯏꯖꯈꯤ ꯀꯅꯥꯅꯣ ꯅꯪꯅ ꯍꯦꯝꯕ ꯍꯥꯏꯔꯤꯕ ꯅꯤꯄꯥꯗꯣ ꯃꯥꯕꯨ ꯏꯅꯥꯛꯇ ꯊꯥꯖꯤꯜꯂꯣ ꯉꯁꯤꯗꯤ ꯄꯔꯥ ꯇꯝꯕꯤꯒꯦ ꯂꯝꯕꯨꯅ ꯂꯥꯛꯇꯨꯅ ꯍꯦꯝꯕꯗꯨ ꯃꯍꯥꯔꯥꯖꯀꯤ ꯃꯅꯥꯛꯇ ꯆꯪꯍꯜꯂꯤ ꯃꯥꯅ ꯃꯍꯥꯔꯥꯖꯀ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯕꯗꯨ ꯃꯨꯟꯅ ꯇꯥꯔꯝꯃꯤ ꯏꯅꯤꯡꯊꯧ ꯍꯦꯝꯕ ꯍꯥꯏꯕꯗꯨ ꯑꯩꯍꯥꯛꯅꯤ ꯏꯅꯤꯡꯊꯧꯕꯨ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯣꯏꯖꯁꯅꯨ ꯂꯝꯕꯨ ꯅꯪ ꯑꯃꯨꯛꯇ ꯆꯪꯂꯣ ꯀꯔꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯐꯤ ꯅꯤꯡꯊꯤꯅ ꯁꯦꯠꯄ ꯅꯨꯄꯥ ꯍꯦꯝꯕ ꯑꯁꯤ ꯂꯥꯏꯔꯕ ꯂꯎꯕ ꯅꯨꯄꯥꯅꯤ ꯀꯔꯤꯒꯤ ꯍꯥꯏꯔꯤꯕꯅꯣ ꯌꯦꯡꯉꯨ ꯃꯥꯅ ꯁꯦꯠꯂꯤꯕ ꯐꯤꯔꯣꯜꯁꯤꯡ ꯑꯁꯤ ꯃꯁꯤꯕꯨ ꯂꯎꯕ ꯂꯥꯏꯔꯕꯅ ꯁꯦꯠꯄ ꯉꯝꯒꯗ꯭ꯔꯥ ꯏꯅꯤꯡꯊꯧ ꯃꯥꯒꯤꯁꯤ ꯃꯤꯉꯣꯟꯗꯒꯤ ꯋꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ ꯃꯥꯅ ꯀꯗꯥꯏꯗ ꯀꯅꯥꯗꯒꯤ ꯁꯦꯜ ꯂꯧꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯣ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯨ ꯃꯥꯏꯕꯅ ꯃꯤꯅꯥꯏ ꯑꯣꯏꯅ ꯊꯝꯂꯤꯕꯅꯤ ꯀꯔꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯃꯥꯏꯕꯅ ꯃꯤꯅꯥꯏ ꯑꯣꯏꯅ ꯊꯝꯕ ꯃꯥꯏꯕꯗꯨ ꯃꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ ꯅꯪꯅ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯅꯣ ꯏꯅꯤꯡꯊꯧ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯆꯤꯡꯕꯨ ꯀꯧꯏ ꯃꯍꯥꯔꯥꯖ ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯂꯥꯟꯃꯤꯒꯤ ꯃꯀꯣꯛ ꯐꯣꯏꯔꯩꯕꯨ ꯀꯧꯔꯗꯨꯅ ꯃꯥꯏꯕ ꯅꯨꯄꯥꯗꯨ ꯐꯥꯅꯕ ꯌꯥꯊꯪ ꯄꯤꯈꯤ ꯐꯣꯏꯔꯩ ꯆꯤꯡꯕꯨ ꯀꯧꯕ ꯃꯥꯏꯕꯗꯨ ꯐꯥꯔꯒ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯎ ꯃꯍꯥꯔꯥꯖꯀꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯐꯣꯏꯔꯩꯅ ꯆꯠꯇꯨꯅ ꯃꯥꯏꯕ ꯆꯤꯡꯕꯨꯕꯨ ꯐꯥꯈꯤ ꯅꯤꯡꯊꯧꯅ ꯃꯥꯕꯨ ꯀꯩꯁꯨꯝꯁꯪꯗ ꯊꯝꯈꯤ ꯐꯣꯏꯔꯩ ꯑꯣꯏꯗꯕ ꯉꯥꯡꯕ ꯂꯝꯕꯨꯁꯨ ꯃꯇꯝ ꯈꯔ ꯀꯩꯁꯨꯝꯁꯪꯗ ꯊꯝꯃꯨ ꯏꯅꯤꯡꯊꯧ ꯌꯨꯍꯦꯟꯕ ꯀꯧꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯐꯥꯔꯣꯏꯗ꯭ꯔꯥ ꯃꯥꯅ ꯂꯥꯏꯔꯕ ꯄ꯭ꯔꯖꯥꯁꯤꯡꯗꯒꯤ ꯅꯝꯗꯨꯅ ꯃꯈꯣꯏꯒꯤ ꯂꯧ ꯍꯤꯡꯒꯣꯜꯁꯤꯡ ꯃꯨꯟꯈꯤꯕ ꯃꯥꯗꯤ ꯐꯥꯕ ꯌꯥꯗꯦ
ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯏꯅꯥꯛ ꯈꯨꯟꯕ ꯅꯣꯏ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯂꯩꯕꯥꯛꯁꯤ ꯃꯨꯠꯀꯅꯤ ꯑꯗꯨꯅ ꯅꯣꯏꯗꯤ ꯐꯠꯇꯕ ꯇꯧꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯅꯤꯡꯊꯧꯅ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯈꯥꯏꯗꯨꯅ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯕꯁꯤꯗꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯂꯩꯕꯥꯛꯁꯤ ꯌꯦꯛꯅꯕꯅ ꯂꯟꯗꯥꯔꯛꯄ ꯃꯇꯝꯗ ꯌꯦꯛꯅꯕꯁꯤꯡꯅ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯈꯥꯏꯔꯒ ꯍꯥꯠꯀꯗ꯭ꯔꯥ ꯍꯦꯝꯕꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯃꯍꯥꯔꯥꯖ ꯆꯤꯡꯂꯦꯟ ꯁꯅꯥ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯍꯦꯝꯕꯅ ꯃꯈꯥ ꯇꯥꯗꯨꯅ ꯅꯤꯡꯊꯧꯕꯨ ꯃꯤꯠ ꯅꯥ ꯁꯤꯡꯍꯜꯂꯝꯃꯤ ꯏꯅꯤꯡꯊꯧ ꯌꯦꯛꯅꯕꯁꯤꯡꯅ ꯂꯝ ꯑꯃ ꯂꯟꯗꯥꯔꯛꯄꯗ ꯃꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯐꯥꯒꯤ ꯍꯥꯠꯀꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯀꯅꯥꯅꯣ ꯃꯍꯥꯔꯥꯖ ꯆꯤꯡꯂꯦꯟ ꯁꯅꯥꯗꯤ ꯈꯨꯝꯕ ꯉꯝꯗꯕꯅ ꯃꯅꯥꯏꯁꯤꯡꯒꯤ ꯃꯥꯡꯗ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯏꯅꯤꯡꯊꯧ ꯀꯅꯥꯁꯨ ꯅꯠꯇꯦ ꯅꯁꯥꯃꯛꯅꯤ ꯂꯩꯕꯥꯛꯀꯤ ꯃꯀꯣꯛꯇꯤ ꯅꯪꯅꯤ ꯑꯗꯨꯒ ꯅꯤꯡꯊꯧꯕꯨ ꯉꯥꯛꯂꯤꯕꯁꯤꯡꯗꯤ ꯄ꯭ꯔꯖꯥꯁꯤꯡꯅꯤ ꯏꯅꯤꯡꯊꯧꯅ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯈꯥꯏꯗꯨꯅ ꯂꯩꯕꯥꯛꯁꯤ ꯄꯥꯜꯂꯕꯗꯤ ꯌꯦꯛꯅꯕꯁꯤꯡꯅ ꯂꯥꯏꯅ ꯉꯝꯒꯅꯤ ꯍꯦꯝꯕꯒꯤ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗꯨꯅ ꯃꯍꯥꯔꯥꯖ ꯆꯤꯡꯂꯦꯟ ꯁꯅꯥ ꯋꯥꯈꯜ ꯇꯥꯔꯛꯈꯤ ꯃꯃꯩꯊꯪꯗ ꯃꯥꯅ ꯐꯣꯏꯔꯩꯕꯨ ꯊꯥꯗꯨꯅ ꯌꯨꯍꯦꯟꯕꯕꯨ ꯐꯥꯈꯤ ꯃꯥꯅ ꯂꯥꯏꯔꯕꯁꯤꯡꯒꯤ ꯂꯧ ꯍꯤꯡꯒꯣꯜꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯟꯕꯤꯈꯤ ꯍꯦꯝꯕ ꯃꯥꯒꯤ ꯂꯟꯊꯨꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯏꯅꯤꯡꯊꯧꯒꯤ ꯂꯥꯏꯔꯕ ꯄ꯭ꯔꯖꯥꯁꯤꯡꯗ ꯌꯦꯟꯕꯤꯈꯤ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯃꯥꯕꯨ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯋꯥꯌꯦꯜ ꯕꯤꯆꯥꯔꯄꯇꯤ ꯑꯣꯏꯍꯟꯈꯤ ꯍꯦꯝꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯈꯤ ꯃꯔꯥꯟ ꯂꯩꯇꯅ ꯐꯥꯖꯤꯟꯈꯤꯕ ꯃꯤꯆꯝ ꯀꯌꯥ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯇꯧꯕꯤꯗꯨꯅ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯈꯤ ꯑꯁꯨꯝꯅ ꯃꯍꯥꯔꯥꯖ ꯆꯤꯡꯂꯦꯟ ꯁꯅꯥꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯃꯔꯥ ꯆꯦꯠꯅ ꯄꯥꯟꯈꯤ ꯌꯦꯛꯅꯕꯁꯤꯡꯅꯁꯨ ꯂꯥꯟꯗꯥꯕ ꯀꯤꯔꯝꯃꯤ